Takelambam Ramananda Maitei Havna Masi Nusizarba Irandam Sigi Piper Imai Bill Singh Irisa Singh the Kerigumbo Wapumatang Sengdokchaba Hokiba Marski Tang Kuntaru Nomajing Numichida Sagang Baptist Church na organized Toba outreach program Madaibu Wangang Binunaba invite Toraki Numit today Kom Christian Nichin and Ausinda Ishogi Apabu Paus and Doki Aina Makoida Ishogi Apawa Paus and Dopumatamda Makoina practice Tauramba Chatnabi Amakaki Maramda A Makoibu Nganki Jaiki Hirabu Chatnabi Asi Ekoi Maitei Chilenau Shingi Chatnabi Kasuyam the Mana Boyrami Aina Makoibu Chaiba Ngamba Chatnabi du Palaga Chaiba Ngamba Duda Iram the Masigi Bible Imaibel Maroina Mitei Praja Singna Yamna Waroba Nuaitaba Aina Dharmabu Shitaba Natbu Shitabugumna Kanki Masigi the Muteshiam Nuaizade Tudog Dogna Ikogi MP Shoy Biriba Eningthou Shanaja Banashu Magi Tamoy Shona Nuaitaba Pondor Pudu A Tenazere Madu Bukanda Yam Nuaizade the Sengdamak A Izatibu Nungsise Natbu Nungsise Usitoi the Bakarishu Lazade, community Amatabu, Jati Amatabu, Dharma, Amatabu Singnabu Karishu Lazade, no mid to the Ain and Nangudu, the Sengama Zati Bunung Sita with the Ginganki Basunate, Mudu Shoi Kibani, Shoi Kibadugidama, a Praja miyamda, Irisa Singa, to do Hendokna, Eningthou Shana Zawada, Map to view Haina, Mediagi Tong, a Map Nisiri.